ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯨꯔꯥꯟꯕꯤ ꯏꯃꯧꯅꯨꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯟꯆꯦꯟꯕ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯔꯨꯕꯤ ꯌꯨꯝ ꯑꯁꯤꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ꯫ ꯂꯩꯃꯤꯟꯅꯕꯗ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕ ꯑꯗꯨꯃ ꯑꯣꯏ꯫ ꯌꯨꯝ ꯑꯁꯤꯗ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯆꯜꯅꯨꯄꯤ ꯑꯅꯤꯁꯨ ꯂꯩꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯔꯨꯕꯤꯅ ꯃꯄꯨꯔꯣꯏꯕ ꯈꯣꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯃꯈꯣꯏꯗꯥꯆꯧ, ꯁꯦꯜ ꯈꯔ ꯄꯤꯌꯨ꯫ ꯍꯟꯗꯛ ꯏꯄꯥꯝꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯏ꯫ ꯏꯟꯅꯕ ꯐꯤꯒ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯩꯊꯦꯜꯗꯒꯤ ꯐꯤ ꯑꯃꯠꯇ ꯂꯩꯒꯦ." "ꯑꯔꯨꯕꯤ, ꯁꯦꯜꯕꯨ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯑꯩꯒꯤ ꯈꯨꯠꯁꯤꯗ." "ꯑꯩꯅꯕꯨ ꯍꯪꯂꯕꯗꯤ ꯂꯩꯇꯦ ꯑꯁꯤ ꯈꯛꯇꯅꯤ꯫ ꯑꯩꯅ ꯍꯪꯕꯗ ꯂꯩ ꯍꯥꯏꯅ ꯈꯨꯝꯕ ꯅꯨꯃꯤꯠꯄꯨ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ?" "ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜꯗꯨ ꯐꯪꯒꯗꯕ ꯋꯥꯠꯂꯤ, ꯑꯗꯨꯏꯅꯤ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯅꯍꯥꯟ ꯁꯦꯜ ꯈꯔ ꯄꯤꯈꯤꯕꯗꯨꯗꯤ ꯃꯗꯨꯕꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ?" "ꯃꯈꯣꯏ ꯇꯥꯆꯧꯅ ꯅꯍꯥꯟ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ ꯀꯔꯝꯕ ꯀꯥꯟꯒꯤ ꯅꯍꯥꯟꯅꯣ? ꯊꯥ ꯑꯃꯒꯤ ꯃꯌꯥꯕꯨ ꯑꯣꯏꯔꯝꯂꯅꯤꯅꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯗꯨꯕꯨ ꯑꯃꯨꯛ ꯀꯣꯊꯣꯔꯛꯂꯤꯕ? ꯍꯣ, ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯁꯦꯜ ꯑꯗꯨꯗꯤ ꯀꯥꯡ ꯑꯣꯟꯈ꯭ꯔꯦ, ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯥꯅꯕ ꯆꯦꯡ ꯆꯥꯛ, ꯉꯥꯔꯤ ꯉꯥꯇꯥꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯨꯔꯤꯕꯅꯤ." "ꯅꯪꯅ ꯑꯍꯜꯅꯤꯅ ꯅꯪꯅ ꯃꯗꯨ ꯄꯨꯐꯝ ꯊꯣꯛꯄꯅꯤ ꯀꯩꯅꯣ." "ꯏꯃꯨꯡ ꯑꯁꯤ ꯄꯨꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯁꯦ ꯏꯁꯥꯁꯤꯗ ꯐꯨꯔꯤꯠ ꯐꯖꯕ ꯑꯃ ꯂꯩꯔꯒ ꯂꯤꯠꯄ ꯉꯝꯗ꯭ꯔꯤ꯫ ꯑꯩꯁꯨ ꯃꯤꯅꯤ, ꯐꯤ ꯐꯅꯦꯛ ꯐꯖꯕ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯂꯩꯔꯒ ꯁꯦꯠꯅꯤꯡꯉꯤ." ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯏꯔꯥꯏ ꯂꯥꯏꯊꯣꯛꯇꯨꯅ, "ꯑꯔꯨꯕꯤ, ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯠꯄꯒꯦꯅꯦ?" "ꯍꯣꯏ ꯏꯕꯨꯡꯉꯣ, ꯌꯦꯡꯂꯨ ꯎꯔꯨ ꯈꯨꯗꯤꯡꯗ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ꯫ ꯍꯟꯗꯛ ꯏꯄꯥꯝꯗ ꯂꯨꯍꯣꯡꯕ ꯑꯃ ꯊꯣꯛꯀꯗꯧꯔꯤ꯫ ꯃꯗꯨ ꯆꯠꯄꯗ ꯏꯟꯅꯕ ꯐꯤ ꯑꯃꯈꯛꯇ ꯂꯩꯒꯦ ꯍꯥꯏꯅ ꯇꯧꯕꯅꯦꯕ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯁꯦꯜ ꯈꯔ ꯄꯤꯕꯤꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯩꯗꯤ." "ꯑꯩꯉꯣꯟꯗꯗꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯄꯤꯒꯗꯕꯗ ꯃꯉꯥꯏꯔꯦ꯫ ꯑꯔꯨꯕꯤ, ꯑꯩꯗꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯕꯁꯨ ꯀꯌꯥ ꯍꯩꯅꯗꯦ꯫ ꯀꯃꯥꯏ ꯇꯧꯅꯤ?" "ꯃꯗꯨ ꯑꯩ ꯈꯪꯗꯦ꯫ ꯅꯪ ꯅꯨꯄꯥꯅꯤ, ꯅꯪꯅ ꯊꯣꯛꯄ ꯉꯝꯅꯕ ꯇꯧꯒꯗꯕꯅꯤ." "ꯑꯩ ꯅꯨꯄꯥꯅꯦ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯤꯗꯨ ꯂꯥꯛꯎꯁꯨ ꯍꯥꯏꯕ꯭ꯔꯣ?" "ꯄꯦꯜꯂꯕꯅꯤ꯫ ꯋꯥ ꯑꯃꯇ ꯑꯩꯅ ꯍꯥꯏꯖꯕ ꯌꯥꯗꯦ꯫ ꯑꯔꯨꯕꯤ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯗꯀꯣ." "ꯑꯩꯅꯗꯣ ꯐꯥꯒꯤ ꯇꯧꯕꯅꯤꯁꯦ꯫ ꯑꯔꯨꯕꯤ, ꯅꯪꯅ ꯁꯦꯜ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯑꯃꯠꯇ ꯂꯩꯇ꯭ꯔꯗꯨꯅ ꯇꯧꯕꯅꯤ꯫ ꯏꯃꯥꯗ ꯑꯣꯏꯅ ꯍꯪꯉꯣ." "ꯅꯣꯏ ꯅꯃꯥꯁꯤꯗ ꯑꯩꯅ ꯍꯪꯗꯣꯏꯕ? ꯌꯥꯝ ꯄꯤꯔꯛꯂꯅꯤ꯫ ꯅꯃꯥ ꯑꯁꯤꯁꯨ ꯅꯪ ꯂꯧꯗꯅ ꯑꯍꯪ ꯈꯨꯗꯤꯡ ꯂꯩꯇꯦ ꯑꯁꯤꯇꯅꯤ ꯈꯨꯝꯗꯣꯏꯕ." "ꯂꯩꯇꯦ ꯈꯨꯝꯂꯤꯗꯣ ꯇꯁꯦꯡꯅ ꯂꯩꯇꯕꯒꯤ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ." "ꯃꯗꯨ ꯅꯠꯇꯦ꯫ ꯅꯃꯥꯁꯤꯒꯤ ꯃꯈꯨꯠꯇ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯔꯨꯕꯤ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ꯫ ꯂꯩꯔꯕꯁꯨ ꯑꯩꯅꯕꯨ ꯍꯪꯂꯕꯗꯤ ꯄꯤꯗꯕꯒꯤ ꯋꯥꯅꯤ." "ꯏꯃꯥꯗꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯁꯨꯕ ꯅꯠꯇꯅ." "ꯍꯣ, ꯊꯕꯛ ꯁꯨꯗ꯭ꯔꯕꯁꯨ ꯋꯥꯡꯊꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯍꯦꯛ ꯐꯪꯂꯛꯄꯒ ꯏꯃꯥꯗ ꯂꯣꯏꯅ ꯄꯤꯁꯤꯜꯂꯤ꯫ ꯂꯪꯂꯦꯅ ꯐꯅꯦꯛ ꯁꯥꯕꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯁꯨ ꯅꯃꯥꯁꯤꯗ ꯂꯣꯏꯅ ꯉꯥꯛꯇꯅꯤ ꯄꯤꯁꯤꯜꯂꯤꯕ꯫ ꯅꯃꯥꯁꯤꯗ ꯄꯨꯂꯞ ꯄꯥꯏꯗꯨꯅ ꯊꯝꯂꯤꯕ꯫ ꯑꯗꯨꯒ ꯑꯩꯅ ꯍꯪꯕꯗꯅ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯕ꯫ ꯃꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ." "ꯐꯖꯅ ꯍꯥꯏꯌꯨꯗ ꯏꯃꯥꯗ꯫ ꯅꯪ ꯑꯁꯦ ꯏꯃꯥꯒꯤ ꯅꯃꯧꯅꯤ꯫ ꯅꯪꯅ ꯍꯪꯕꯗꯕꯨ ꯏꯃꯥꯅ ꯀꯔꯤꯒꯤ ꯄꯤꯔꯣꯏ?" "ꯃꯈꯣꯏ ꯇꯥꯆꯧ, ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕ ꯖꯥꯠꯅꯤ꯫ ꯅꯪꯅ ꯊꯕꯛ ꯁꯨꯕꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯦꯡ ꯆꯥꯛ, ꯉꯥꯔꯤ ꯉꯥꯇꯥꯏ ꯂꯩꯕꯗ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯪꯂꯛꯄ ꯁꯦꯜꯅ ꯂꯣꯏꯅ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯕ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ? ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ." "ꯂꯩꯃꯤꯟꯅꯕꯗ ꯑꯗꯨ ꯌꯧꯅ ꯈꯟꯖꯤꯟꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯅ ꯄꯤꯕ ꯑꯍꯜꯅꯤ, ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦ? ꯍꯌꯦꯡ ꯏꯅꯥꯎ ꯋꯥꯡꯊꯣꯏꯅ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯔꯕ ꯃꯇꯝꯗ ꯏꯃꯥ ꯍꯣꯏꯒ ꯃꯈꯣꯏꯒ ꯄꯨꯟꯅ ꯑꯃꯨꯛ ꯆꯥꯛꯈꯨꯝ ꯄꯨꯜꯍꯧꯗꯧꯔꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯁꯦꯜ ꯂꯣꯏꯅ ꯄꯨꯊꯣꯛꯇꯧꯔꯤꯕꯅꯤ." "ꯃꯁꯤꯗꯩꯗꯤꯅꯦ ꯑꯩꯁꯨ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯇꯥꯔꯦ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯐꯠꯇꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ? ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯍꯧꯏ, ꯃꯁꯤ ꯀꯔꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯃꯥꯒꯤ ꯋꯥꯀꯠ ꯃꯌꯥꯝ ꯑꯁꯤꯗ ꯑꯩ ꯈꯪꯗ꯭ꯔꯤ꯫ ꯁꯣꯝꯗꯅ ꯁꯦꯜ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯁꯨꯕꯅ ꯋꯥꯔꯤꯕ ꯏꯇꯥꯎ ꯆꯥꯎꯊꯣꯏ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ." ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨꯃ ꯂꯥꯡꯂꯦꯟꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯌꯦꯟꯗꯦꯝ ꯈꯔꯁꯨ ꯂꯩꯔꯤ, ꯃꯗꯨꯕꯨ ꯀꯥꯡꯁꯣꯏ ꯊꯣꯡꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯂꯩꯃꯍꯜꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫
Machanupibу yengduna hai. Langlen, nangbu kaithel chatlugani haina ngarang haibadai. Ima, hore nungthil oina chatlurage. Nangi lang haido kharangana lairuraga met khotpa tawduna nungsada phaudok haurabadi phaidana. Ima, ngasi asimadi potharage haina tawba. Hayeng metke. Hoida. Shil talini haiduna angam tanduna thabak tawbusu phatte. Khara khara tanba haibaduni. Natte nangbu kari enchang thonggadawribage. Yendem se kangsoi khara thonglage. Oh hoi. Ado hore nangna kaithelda chatpaduda nga amatang leiro thonglaga chasi. Ahawba enchangga koire chakhidaba. Hoi ma. Phare. Nangi chakto thongjaro. Hainaringai tanja sida Arubidu chakumda phatchangi. Mama de yengduna hai. Ima, namo wamata haijage. Kari wano hekta hayo. Namo se ima da sel khara hangningba. Sel khara mukta pibiuba. Karigi sel no ni nangna piyo haina haribasibo. Phi ahanba matang leige haina tawba. Nangibu phi amata leitrabarane. Kaino ima, aigi phi leiba leitaba imana pana biyo haiba nate. Sel khara piyo haina haibane. Imana duk hangbanida. Makhoida chawna thabak suduna tanba sel singsu imong asigi makkomata loina sijinaribani. Pumnamak asi mena bohanabada ikhuchida sel siki mate hekta lemhaude. Leiningba phi matat ama phauba leiba ngamdre. Ima su loina khangin he. Adu nangi sel haibu kayano. Lupa chahumok piyo. Kariya chahum haiba. Shunaba piyo. Aduk yamba sel do yamalli. Aduk yamnadi imada sel leite. Kaino da ima, masibu kayamuk yamna yamba selno. Ainabu hek hanglurabadine. Leite asitane haidoriba. Ima, namo ay asibu yumasigi mina trabaro. Leite do na hairibanin hey. Nangi seldo leiraga kona law. Arubi mahak thoini hena sauningi. Hera, aina niya sum yenglakpa si selbo hangluradi leite asinabu. Phay, leibu leitrabadi tasing na phay. Asum na hairamduna sauna mahak thokki. Lei mahal na haijay. Tara kun hangbu oirabadi se haina pige tawbani. Chahum kaina kadaidagi pigani. Ima dabu sela mata leitrabarane. Leibudi leida. Aduda hekta pibado. Nanama sina engonda shel hangba si matoyne. Mana ahangba khudingi shel adum piduna leirabadi kadaidagi yaragani. Inamase saukramale. Imana se leite haina haibaduda sauriba oiramni. Karisu tawroida. Ima, ekhoi namaste. Aidi mabukaya pharamgadaba midamandeda. Hai, adumna haide. Phare, nangi chakto phajana thonglo. Ai sunane tombi hoida amukta chatluge. Hoi ma. Asumna hairamduna lei mahal yum adudagi thokirami. Langlena chak adu makha tana thonghawi. Somdana phamung aduda Arubi yamna sauna phamli. Aina busel hanglabadi leite haina haraklini habese. Aina adum khanglabani. Kaya to niyengmune masigi hanubise onthokna machil thiba haidori. Wangthoi langlen gana talakpa sel singdo mangonda loina pisinduna mana loina paiduna thame habese. Aina chapchana khanglabani. Magi se mamau aiba nungsidabani. Kanagumba mamau bu nungsiba mi ama oirabadi soidana harau na hangba matamda pigani. Khangniba. Ima su thongalomda thokri. Langlen su chakomda chak thongli. Ima gi ka sida changlaga sel hekta koi thiki. Aina ngambra mana ngambra haibado yengeba. Arubi magi wakhalda asumna khanduna mahak haugatuna mamagi kada changi. Langlena ukhidra haiduna haifet amuk yengi. Selga kadaida thamba chano. Mompak makhasida phaglaga hana hekta yenglage. Ase khanduna manemgi mompak adu shat haigatli. Laibaksu chumna mompak makhaduda sel khara konchinduna leirami. Madubu ubada Arubi mastu haraujari. Selni haiba sida leire. Onthokna laibak chumkhreda aise leire haiba sidi. Makut aduna madubu tap lawi. Maithongda momo noktuna. Kayada machil thiri ba hanubi niyengune. Asuk machil thiba. Sel laite kaini ka hekta haiba. Aina munna khangladuna hanglaba sibu. Magi sel sibu kayano ne. Masing thiduna yengi. Jani yangkai. Hoida. Mashi leirabadi hendok pathokna yaragani. Ima lakdringai sida ai thokhaurage. Mahak harauna ka dudagi thoi. Magi ka da changi.
ꯁꯦꯜ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯦ꯫ ꯍꯌꯦꯡꯂ ꯀꯩꯅꯣ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯐꯤ ꯐꯖꯕ ꯑꯃ ꯂꯩꯔꯨꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯀꯩꯊꯦꯜꯗ ꯆꯠꯂꯗꯣꯏꯅꯦ ꯍꯥꯏꯅ ꯃꯐꯤ ꯂꯣꯏꯁꯤꯟꯕ ꯍꯧꯏ꯫ ꯃꯐꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ, "ꯏꯃꯥ! ꯏꯃꯥ! ꯍꯣꯏ ꯏꯃꯥ! ꯁꯦꯜ ꯍꯥꯏꯗꯣ ꯄꯤꯔꯣ, ꯑꯩ ꯀꯩꯊꯦꯜ ꯆꯠꯂꯒꯦ!" ꯂꯩꯃꯍꯜꯅ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, "ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯀꯅꯥꯒ ꯆꯠꯇꯣꯏꯅꯣꯅꯦ ꯅꯪꯕꯣ?" "ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯣꯏꯅꯤ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯁꯦꯜ ꯂꯧꯊꯣꯛꯂꯨꯈꯤꯒꯦ." ꯑꯔꯨꯕꯤꯗꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯩꯃꯍꯜꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯏ꯫ ꯃꯍꯥꯛꯅ ꯁꯦꯜ ꯊꯝꯂꯝꯈꯤꯕ ꯃꯐꯝ ꯃꯣꯝꯄꯥꯛ ꯑꯗꯨꯕꯨ ꯍꯥꯏꯒꯠꯇꯨꯅ ꯁꯦꯜꯗꯨ ꯂꯧꯊꯣꯛꯀꯦ ꯇꯧꯏ꯫ ꯃꯗꯨꯗ ꯃꯣꯝꯄꯥꯛ ꯃꯈꯥꯗꯨꯗ ꯁꯦꯜ ꯂꯩꯔꯝꯗꯕ ꯑꯗꯨꯗ, ꯁꯦꯜꯗꯤ ꯁꯦꯜ ꯂꯩꯔꯝꯗ꯭ꯔꯦꯅ! ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯉꯧꯔꯣꯛ ꯉꯧꯅ ꯑꯩꯅ ꯉꯁꯥꯏ ꯁꯤꯗ ꯊꯝꯂꯝꯕ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤꯗꯤ꯫ ꯃꯣꯝꯄꯥꯛ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯥꯛꯇꯨꯅ ꯌꯦꯡꯏ, ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯦ꯫ ꯂꯩꯃꯍꯜ ꯃꯍꯥꯛ ꯁꯦꯜ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯀꯣꯛ ꯆꯥꯎꯕꯤ ꯀꯥꯔꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯄꯥꯜꯗꯒꯤ, "ꯍꯣꯏ ꯏꯃꯥ! ꯀꯩꯅꯣ ꯁꯦꯜ ꯂꯧꯊꯣꯛꯄ ꯆꯪꯈ꯭ꯔꯒ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯏꯃꯥ, ꯁꯦꯜ ꯄꯨꯊꯣꯔꯛꯑꯣ, ꯑꯩ ꯊꯦꯡꯉꯦ!" "ꯏꯃꯥ! ꯍꯣꯏ ꯏꯃꯥ! ꯇꯥꯕ꯭ꯔꯣ?" ꯃꯍꯥꯛ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯏ꯫ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ, "ꯀꯩꯅꯣ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯀꯧꯕꯒ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯤꯕꯗꯨꯗꯤ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯆꯞ ꯌꯨꯡꯂꯒ ꯑꯃꯨꯛ ꯂꯦꯞꯂꯤꯕꯗꯨꯕꯨ?" "ꯍꯣꯏ ꯏꯃꯥꯎ!" ꯂꯩꯃꯍꯜꯅ ꯃꯃꯥꯏꯗ ꯏꯑꯣꯟ ꯑꯣꯟꯅ ꯂꯩꯁꯤꯜꯂꯛꯇꯨꯅ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯅ ꯁꯤꯗ ꯊꯝꯂꯝꯕ ꯁꯦꯜꯗꯣ ꯂꯩꯔꯝꯗ꯭ꯔꯦ." "ꯍꯥ? ꯁꯦꯜ ꯂꯩꯔꯝꯗ꯭ꯔꯦ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ? ꯏꯃꯥꯕꯨ ꯀꯗꯥꯏꯗ ꯁꯦꯜꯗꯣ ꯊꯝꯂꯝꯒꯦ?" "ꯏꯃꯥꯅ ꯉꯁꯥꯏ ꯑꯌꯨꯛ ꯅꯪꯉꯣꯟꯗ ꯄꯤꯅꯕ ꯁꯦꯜꯗꯣ ꯂꯧꯊꯣꯛꯇꯨꯅ ꯃꯣꯝꯄꯥꯛ ꯃꯈꯥꯁꯤꯗ ꯊꯝꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ." "ꯏꯃꯥ, ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ, ꯂꯩꯔꯝꯒꯅꯤꯗ." "ꯂꯩꯇ꯭ꯔꯦ, ꯈꯨꯌꯦꯡ ꯌꯦꯡꯂꯕꯅꯤ, ꯂꯩꯇ꯭ꯔꯦ." ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ ꯃꯃꯥꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯃꯣꯝꯄꯥꯛ ꯑꯗꯨꯕꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯏ, ꯑꯗꯨꯕꯨ ꯂꯩꯕ ꯎꯗꯦ꯫ "ꯏꯃꯥ, ꯁꯤꯗꯗꯤ ꯂꯩꯇꯤꯌꯦ." ꯁꯣꯝꯗꯅ ꯑꯔꯨꯕꯤ ꯃꯍꯥꯛꯇꯤ ꯃꯊꯃꯣꯏꯗ ꯍꯥꯏꯖꯩ, "ꯃꯈꯣꯏꯒꯤꯁꯦ ꯁꯦꯜ ꯂꯩꯇꯕ ꯑꯁꯤ ꯈꯪꯂ ꯃꯥꯜꯂꯦ꯫ ꯊꯤꯌꯨ ꯊꯤꯌꯨ, ꯌꯥꯝꯅ ꯂꯩꯔꯝꯂꯅꯤ꯫ ꯁꯦꯜꯅ ꯑꯩꯅ ꯍꯨꯔꯥꯜꯂꯕꯁꯤ, ꯅꯣꯏ ꯑꯅꯤꯅ ꯑꯗꯨꯗ ꯊꯤꯔꯤꯕ? ꯊꯤꯌꯨ ꯊꯤꯌꯨ." ꯃꯊꯃꯣꯏꯗ ꯃꯃꯣꯟꯗꯨꯝ ꯅꯣꯛꯆꯔꯤ꯫ ꯂꯩꯃꯍꯜꯅ ꯍꯥꯏ, "ꯑꯗꯨꯅꯤꯅꯦ, ꯏꯃꯥꯅ ꯁꯦꯜ ꯊꯝꯐꯝ ꯃꯐꯝ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯄꯗꯤ ꯅꯠꯇꯦꯀꯣ?" "ꯅꯠꯇꯦꯅꯦ, ꯏꯃꯥ ꯄꯦꯡ ꯆꯣꯏꯗ꯭ꯔꯤ, ꯃꯣꯝꯄꯥꯛ ꯃꯈꯥꯁꯤꯗ ꯊꯝꯂꯝꯕꯅꯤ." "ꯑꯗꯨꯗꯤ ꯏꯃꯥ, ꯏꯃꯥꯒꯤ ꯀꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯣꯟꯅ ꯆꯪꯂꯝꯒꯅꯤ꯫ ꯁꯤꯗ ꯊꯝꯂꯝꯂꯒ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯕ ꯌꯥꯕ ꯍꯧꯅꯗꯦꯕ." "ꯃꯗꯨꯃꯛꯅꯤ ꯅꯃꯥ ꯑꯩꯅꯁꯨ ꯆꯤꯡꯅꯔꯤꯕꯁꯤ꯫ ꯑꯩꯒꯤ ꯀꯥꯁꯤꯗ ꯀꯅꯥ ꯈꯪꯗ꯭ꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯦꯕ." "ꯏꯃꯥ, ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯂꯥꯛꯂꯒ ꯏꯃꯨꯡꯁꯤꯗ ꯍꯦꯛꯇ ꯆꯪꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ." "ꯕꯦꯃꯥ, ꯑꯩ ꯇꯧꯒꯦ, ꯏꯃꯥ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯁꯦꯜ ꯍꯦꯛꯇ ꯍꯨꯔꯥꯟꯕ ꯌꯥꯕ꯭ꯔꯥ? ꯍꯨꯔꯥꯟꯕ ꯃꯤ ꯉꯁꯤꯗꯤ ꯑꯩꯅ ꯊꯤꯛ ꯇꯧꯒꯦ ꯌꯦꯡꯉꯨ." "ꯏꯃꯥ!" ꯂꯩꯃꯍꯜꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯏ, "ꯍꯩ ꯑꯔꯨꯕꯤ, ꯅꯪ ꯁꯤꯗ ꯊꯣꯛꯂꯛꯎ, ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯎ." ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ꯫ ꯂꯩꯃꯍꯜꯅ ꯑꯃꯨꯛꯀ, "ꯍꯩ, ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗ꯭ꯔꯥ? ꯁꯠ ꯁꯠ ꯊꯣꯛꯂꯛꯎ, ꯃꯄꯥꯜꯁꯤꯗ ꯊꯣꯛꯂꯛꯎ." ꯑꯔꯨꯕꯤꯁꯨ ꯇꯥꯏ꯫ ꯀꯩꯅꯣ, ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯔꯛꯂꯤꯕꯁꯤꯅ? ꯑꯩꯅ ꯁꯦꯜ ꯍꯨꯔꯥꯜꯂꯤ ꯀꯥꯏꯅ ꯆꯤꯡꯅꯈ꯭ꯔꯤꯕ ꯖꯥꯠꯂꯣ? ꯍꯣꯏꯗꯦ, ꯍꯨꯅꯤꯅ ꯍꯨꯔꯥꯜꯂꯕꯅꯤꯅ ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯕ ꯈꯨꯝꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯁꯦ ꯑꯔꯨꯕꯤꯅꯦ, ꯑꯔꯨꯕꯤ, ꯍꯦꯔꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯇꯞꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯊꯣꯛꯏ꯫ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯦꯛ ꯎꯕꯗ ꯍꯦꯛꯇ ꯂꯥꯛꯊꯕ ꯍꯧꯏ꯫ "ꯍꯩ, ꯅꯪ ꯁꯦꯜ ꯂꯧꯊꯣꯛꯄ꯭ꯔꯥ?" ꯈꯪꯗꯕ ꯁꯥꯗꯨꯅ, "ꯀꯔꯤ? ꯏꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯀꯔꯤꯅꯣ?" "ꯌꯥꯝꯅ ꯆꯤꯡꯅꯩ, ꯆꯤꯡꯅꯗꯨꯅ ꯍꯪꯂꯤꯕꯅꯤ, ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯃꯣꯝꯄꯥꯛ ꯃꯈꯥꯗꯒꯤ ꯁꯦꯜ ꯀꯅꯥꯅ ꯂꯧꯊꯣꯛꯄ?" "ꯑꯩꯅ ꯈꯪꯕ꯭ꯔꯣ ꯃꯗꯨꯕꯣ? ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯇꯝꯅꯅ ꯍꯦꯛꯇ ꯍꯪꯕꯤꯔꯤꯕ ꯑꯁꯤꯕꯣ? ꯍꯪꯕ ꯇꯥꯕꯅꯤꯅꯦ, ꯍꯪꯐꯝꯁꯨ ꯊꯣꯛꯄ꯫ ꯁꯦꯡꯅ ꯈꯨꯝꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯅꯪꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯥ?" "ꯍꯦꯔꯥ ꯏꯃꯥ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ꯫ ꯅꯈꯣꯏꯒꯤ ꯁꯦꯜꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯂꯧꯊꯣꯛꯂꯨꯒꯅꯤ? ꯂꯧꯊꯣꯛꯆꯗꯤ ꯂꯧꯊꯣꯛꯆꯗꯤ, ꯏꯁ, ꯑꯩꯕꯨ ꯅꯃꯥ ꯅꯆꯥ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯍꯨꯔꯥꯟꯕ ꯇꯥꯍꯜꯂꯒꯦ ꯑꯁꯤꯔꯣ?" "ꯏꯅꯝꯃ, ꯌꯨꯝꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯗꯨꯅ ꯏꯃꯥꯒꯤ ꯁꯦꯜꯗꯣ ꯂꯧꯒꯗꯕ ꯈꯛ ꯅꯠꯇꯦ, ꯂꯥꯏ ꯂꯥꯛꯇꯨꯅ ꯈꯛ ꯁꯦꯜꯗꯣ ꯍꯨꯔꯥꯜꯂꯣꯏꯕ." "ꯍꯦ ꯑꯉꯥꯡ, ꯀꯔꯤ ꯋꯥꯅꯣ ꯃꯗꯨꯕꯣ? ꯑꯩꯅ ꯁꯦꯜ ꯍꯨꯔꯥꯜꯂꯦ ꯍꯥꯏꯅ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏ? ꯍꯣ ꯍꯥꯏꯗ꯭ꯔꯕꯁꯨ ꯈꯪꯉꯦ." "ꯏꯃꯧ ꯏꯕꯦꯝꯃ, ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯠꯇꯦ꯫ ꯅꯆꯜ ꯅꯨꯄꯤ ꯑꯁꯤꯅ ꯀꯩꯊꯦꯜꯗꯒꯤ ꯂꯪ ꯈꯔ ꯂꯩꯔꯨꯅꯕ ꯏꯃꯥꯅ ꯊꯝꯕꯅꯤ꯫ ꯁꯦꯜꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ." "ꯀꯩꯅꯣ ꯏꯃꯥ?
ꯂꯧꯗꯦ ꯍꯥꯏꯅ ꯍꯥꯏꯔꯕꯃꯛꯇꯗ ꯑꯁꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤꯅꯦꯍꯦ, ꯈꯪꯂꯕ ꯃꯇꯨꯡꯗ ꯋꯥꯁꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯣ ꯏꯃꯥꯅ ꯍꯥꯏꯁꯤꯅꯗꯤ ꯏꯃꯥꯈꯣꯏꯒꯤ ꯃꯥꯡꯂꯤꯕ ꯁꯦꯜꯗꯣ ꯑꯩꯅ ꯍꯨꯔꯥꯜꯂꯝꯂꯅꯤ, ꯑꯁꯤ ꯅꯠꯇ꯭ꯔꯣ? ꯅꯪ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯈꯤꯕꯗꯣ? ꯑꯩꯅ ꯃꯗꯨ ꯍꯥꯏꯕꯒ ꯏꯃꯥꯒꯤ ꯁꯦꯜ ꯃꯥꯡꯕꯒ ꯀꯔꯤꯗ ꯃꯔꯤ ꯂꯩꯅꯕꯒꯦ? ꯍꯥꯏ, ꯅꯆꯤꯟꯗꯣ ꯁꯨꯝ ꯈꯨꯝꯗꯨꯅ ꯂꯩꯔꯅꯨꯅꯦ, ꯃꯈꯥ ꯇꯥꯔꯅꯨ꯫ ꯃꯨꯟꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯕꯅꯤ, ꯁꯠ ꯄꯨꯊꯣꯔꯛꯎ꯫ ꯅꯆꯜ ꯅꯨꯄꯤꯁꯦ ꯀꯩꯊꯦꯜ ꯆꯠꯄ ꯊꯦꯡꯂꯦ ꯍꯥꯏꯔꯦ꯫ ꯍꯣ, ꯑꯩ ꯂꯧꯗꯤꯌꯦ, ꯅꯈꯣꯏꯒꯤ ꯁꯦꯜꯗꯣ ꯑꯩ ꯂꯧꯗꯦ꯫ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯏꯃꯥ, ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯕꯤꯒꯅꯨ꯫ ꯑꯩ ꯑꯁꯤꯕꯨ ꯍꯨꯔꯥꯟꯕ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯁꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯂꯩꯃꯍꯜꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯅ, ꯍꯩꯆꯤꯟꯊꯤꯕꯤ, ꯍꯨꯔꯥꯟꯕꯤ! ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯍꯥꯏꯅ ꯅꯪ ꯈꯜꯂꯤ? ꯅꯨꯃꯤꯠ ꯊꯕꯥꯟ ꯎꯕ ꯀꯅꯥꯅ ꯍꯥꯜꯂꯤ ꯍꯥꯏꯕ ꯈꯪꯉꯨ꯫ ꯃꯊꯧ ꯇꯥꯗꯦ, ꯂꯧꯗ꯭ꯔꯗꯤ ꯂꯧꯗ꯭ꯔꯦ꯫ ꯃꯆꯤꯜꯁꯦ ꯁꯨꯝ ꯊꯤꯅꯤ ꯃꯁꯦ, ꯃꯆꯤꯜ ꯑꯁꯦ ꯊꯨꯒꯥꯏꯗꯅ꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯕꯨ ꯈꯥꯝꯖꯤꯜꯂꯤ꯫ ꯏꯃꯥ, ꯌꯥꯔꯤꯁꯦ, ꯃꯈꯥ ꯇꯥꯔꯅꯨ꯫ ꯑꯔꯨꯕꯤꯅ, ꯁꯦ ꯊꯨꯒꯥꯏꯕꯤꯔꯣꯅꯦ, ꯊꯨꯒꯥꯏꯔꯣꯁꯦ, ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ꯫ ꯏꯅꯝꯃ, ꯌꯥꯔꯦ, ꯏꯃꯨꯡꯗ ꯆꯪꯕꯤꯈ꯭ꯔꯣ꯫ ꯃꯥꯡꯁꯨ ꯃꯥꯡꯗꯅ ꯁꯦꯜ ꯑꯩꯉꯣꯟꯗꯒꯤ ꯍꯦꯛꯇ ꯇꯥꯏꯅꯔꯗꯅ꯫ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ, ꯏꯃꯥ, ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ꯫ ꯕꯦꯝꯃ, ꯏꯃꯥ ꯇꯁꯦꯡꯅ ꯀꯤꯔꯦ꯫ ꯑꯁꯤ ꯌꯧꯅ ꯃꯥꯅ ꯉꯝꯂꯕ, ꯁꯦꯜ ꯊꯨꯝ ꯍꯨꯔꯥꯟꯕ ꯍꯧꯔꯕ꯫ ꯏꯃꯥ, ꯂꯧꯖꯈ꯭ꯔꯁꯅꯨꯁꯦ, ꯃꯊꯪꯗꯒꯤ ꯄꯣꯠꯆꯩ ꯊꯝꯕꯗ ꯈꯔ ꯆꯦꯛꯁꯤꯟꯅ ꯊꯝꯂꯣ꯫ ꯄꯦꯟꯗꯦꯗ, ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦꯗ꯫ ꯇꯣꯛꯄꯤꯔꯣꯕ ꯏꯃꯥ꯫ ꯋꯥꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯈꯤꯗ꯭ꯔꯦ꯫ ꯆꯌꯣꯜ ꯑꯅꯤꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ꯫ ꯉꯁꯤꯗꯤ ꯌꯨꯝ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯑꯔꯨꯕꯤ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯕꯅꯤ꯫ ꯂꯩꯃꯍꯜꯒ ꯂꯥꯡꯂꯦꯟꯒꯁꯨ ꯄꯨꯟꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤ꯫ ꯑꯔꯨꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯁꯠ ꯈꯜꯂꯛꯏ꯫ ꯍꯥꯏꯁ, ꯌꯨꯝꯁꯤꯗ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯑꯩꯕꯨ ꯁꯦꯜ ꯈꯔ ꯀꯣꯏꯊꯤ ꯊꯤꯔꯒ ꯍꯨꯔꯥꯜꯍꯧꯕꯅ ꯐꯗꯧꯕ ꯖꯥꯠꯂꯥ? ꯉꯔꯥꯡꯅꯤꯀꯣ ꯑꯩꯈꯣꯏ ꯋꯥꯡꯊꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯣ ꯌꯥꯝꯅ ꯅꯣꯛꯈꯤꯕꯅꯤ꯫ ꯋꯥꯡꯊꯣꯏꯒꯤ ꯀꯥꯗ ꯁꯣꯏꯗꯅ ꯁꯦꯜ ꯂꯩꯔꯝꯒꯅꯤ꯫ ꯀꯥꯟꯅꯗꯦ, ꯃꯈꯣꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯁꯦꯜꯗꯨꯝ ꯊꯤꯔꯨꯒꯦ, ꯈꯔꯇ ꯑꯣꯏꯁꯨ ꯍꯨꯔꯥꯟꯕ ꯐꯪꯂꯕꯗꯤ ꯐꯩꯗꯅ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜ ꯑꯃ ꯏꯈꯟꯗ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯩꯅꯈꯤꯕ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯍꯦꯛꯇ ꯁꯠ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯃꯅꯥꯎꯅꯨꯄꯥ ꯋꯥꯡꯊꯣꯏꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ꯫ ꯀꯥꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯥꯕꯨ ꯁꯦꯜꯒ ꯀꯗꯥꯏꯗ ꯊꯝꯕ ꯖꯥꯠꯅꯣꯅꯦ? ꯃꯣꯝꯄꯥꯛ ꯃꯈꯥꯁꯤꯗ ꯍꯥꯟꯅ ꯌꯦꯡꯂꯒꯦ꯫ ꯃꯣꯝꯄꯥꯛꯇꯨ ꯁꯠ ꯍꯥꯏꯒꯠꯂꯤ, ꯑꯗꯨꯕꯨ ꯂꯩꯔꯝꯗꯦ꯫ ꯂꯩꯇꯦꯅꯦ ꯁꯤꯗꯗꯤ꯫ ꯃꯣꯟꯗꯨ ꯊꯥꯡꯒꯠꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯎꯄꯨꯔꯣꯝꯗ ꯃꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ꯫ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯗ ꯃꯥꯗꯨꯅ ꯁꯦꯜ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯤ꯫ ꯃꯁꯤꯗ ꯌꯥꯎꯔꯝꯂꯕꯗꯤ ꯐꯅꯤꯗ꯫ ꯁꯤꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯃꯥꯅ ꯇꯣꯏꯅ ꯁꯦꯠꯄꯅꯤ꯫ ꯌꯥꯎꯔꯝꯃꯣ꯫ ꯌꯦꯡꯉꯤ, ꯌꯥꯎꯔꯝꯗꯦ꯫ ꯑꯁ, ꯌꯥꯎꯗꯦꯅꯦ꯫ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗ ꯈꯥꯎ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯏ꯫ ꯃꯗꯨꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ, ꯈꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒ ꯌꯥꯎꯕ ꯖꯥꯠꯂꯥ? ꯍꯦꯛ ꯌꯦꯡꯂꯨꯏ, ꯃꯗꯨꯗ ꯁꯦꯜ ꯈꯔ ꯌꯥꯎꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯏ꯫ ꯁꯦꯜꯅꯤꯅꯦ, ꯑꯩꯅ ꯊꯤꯔꯤꯕ ꯑꯁꯤꯗꯤ ꯁꯤꯗ ꯂꯩꯔꯦꯗꯅ꯫ ꯅꯨꯡꯉꯥꯏꯔꯦ, ꯌꯥꯝꯃꯤꯍꯦ ꯁꯤꯗꯤ꯫ ꯈꯥꯎ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯑꯃꯨꯛ ꯊꯝꯖꯤꯜꯂꯤ꯫ ꯎꯄꯨꯗꯨ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯃꯈꯨꯠꯇ ꯐꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨꯕꯨ ꯌꯦꯡꯉꯤ꯫ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯍꯥꯛꯅ, ꯊꯤꯕꯨ ꯊꯤꯔꯕꯗꯤ ꯑꯗꯨꯝ ꯂꯩꯕ ꯖꯥꯠꯅꯤꯀꯣ꯫ ꯁꯤ ꯃꯉꯥꯏꯗꯅ ꯑꯩꯅ ꯑꯁꯨꯝꯅ ꯈꯔ ꯍꯨꯔꯥꯟꯗ꯭ꯔꯕꯗꯤ ꯀꯩꯅꯣ? ꯃꯈꯣꯏ ꯇꯥꯆꯧꯅ ꯇꯥꯜꯂꯛꯄꯁꯤ ꯃꯈꯩꯅ ꯑꯍꯜꯅꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯂꯣꯏꯅ ꯍꯦꯛ ꯁꯤꯖꯤꯟꯅꯊꯣꯛꯄ ꯇꯧꯕ ꯇꯥꯕꯅꯤ꯫ ꯊꯤꯅꯔꯛꯂꯒ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯁꯤꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯋꯥꯡꯊꯣꯏ ꯃꯥꯒꯤ ꯎꯄꯨꯗꯨ ꯁꯠ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯒ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯕ ꯈꯥꯎ ꯃꯆꯥꯗꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯍꯥꯟ ꯃꯥꯅ ꯍꯥꯞꯈꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯏꯉꯛꯉꯛꯏ꯫ ꯁꯦꯜ ꯌꯥꯎꯔꯝꯗ꯭ꯔꯦ, ꯀꯃꯥꯏ ꯇꯧꯔꯤꯕ? ꯅꯍꯥꯟꯇ ꯑꯩꯅ ꯁꯤꯗ ꯍꯥꯞꯈ꯭ꯔꯒ꯫ ꯃꯃꯥꯕꯨ ꯀꯟꯅ ꯀꯧꯏ꯫ ꯏꯃꯥ, ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ꯫ ꯂꯩꯃꯍꯜꯁꯨ ꯆꯪꯗꯨꯅ, ꯍꯩ ꯀꯩꯗꯧꯔꯒꯦ? ꯏꯃꯥ, ꯑꯩꯅ ꯁꯤꯗ ꯍꯥꯞꯇꯨꯅ ꯊꯝꯂꯝꯕ ꯁꯦꯜꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯥ? ꯑꯩꯅ ꯁꯤꯗ ꯈꯥꯎꯁꯤꯗ ꯍꯥꯞꯇꯨꯅ ꯊꯝꯂꯝꯕ ꯁꯦꯜꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ? ꯁꯦꯜꯕꯨ ꯀꯌꯥꯅꯣ? ꯅꯍꯥꯟ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯕꯗꯨꯅꯤ, ꯏꯇꯥꯎꯄꯤꯕꯥꯅ ꯑꯩꯉꯣꯟꯗ ꯄꯨꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ꯫ ꯑꯩꯅ ꯉꯁꯤ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯁꯤꯗ ꯍꯥꯞꯇꯨꯅ ꯊꯝꯂꯝꯕꯅꯤ, ꯌꯥꯎꯔꯝꯗ꯭ꯔꯦ꯫
ꯅꯪꯕꯨ ꯊꯝꯐꯝꯒ ꯑꯣꯟꯅꯕꯗꯤ ꯅꯠꯇꯦꯀꯣ? ꯅꯠꯇꯦ ꯏꯃꯥ, ꯁꯤꯗꯅꯦ ꯑꯩꯅ ꯊꯝꯂꯝꯃꯤꯗꯣ꯫ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯥꯒꯤ ꯁꯦꯜ ꯃꯥꯡꯂꯤꯕ ꯑꯁꯤ ꯀꯅꯥꯅ ꯍꯨꯔꯥꯟꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ, ꯇꯥꯇꯣꯟ, ꯏꯃꯨꯡꯁꯤꯗ ꯎꯆꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯕꯅꯤ꯫ ꯎꯆꯤꯅꯕꯨ ꯁꯦꯜ ꯆꯦꯟꯒꯗ꯭ꯔꯅꯦ? ꯎꯄꯨ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯁꯦꯜ ꯆꯦꯟꯕ ꯑꯣꯏꯊꯣꯛꯂꯣꯏꯗ꯫ ꯎꯆꯤꯁꯦ ꯆꯨꯝꯅꯒꯤ ꯎꯆꯤ ꯅꯠꯇꯤꯌꯦ, ꯃꯤ ꯎꯆꯤꯅꯦ꯫ ꯏ, ꯃꯤ ꯎꯆꯤ ꯍꯥꯏꯗꯤ ꯀꯩꯅꯣ? ꯍꯣꯏ, ꯏꯃꯨꯡꯁꯤꯗ ꯃꯤ ꯎꯆꯤ ꯑꯃ ꯂꯩꯔꯤꯌꯦ꯫ ꯃꯥꯅ ꯇꯥꯇꯣꯟꯒꯤ ꯁꯦꯜꯗꯣ ꯁꯣꯏꯗꯅ ꯆꯦꯟꯗꯨꯅ ꯄꯨꯔꯝꯂꯅꯤ꯫ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯄꯨꯝꯕ ꯑꯔꯨꯕꯤꯁꯨ ꯂꯣꯏꯅ ꯇꯥꯏ꯫ ꯏꯁ, ꯑꯩꯕꯨ ꯃꯤ ꯎꯆꯤ ꯀꯥꯏꯅ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯔꯤ꯫ ꯃꯥꯅꯦ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯃꯆꯤꯜ ꯑꯁꯤ ꯊꯨꯒꯥꯏꯕ ꯁꯣꯏꯔꯣꯏ꯫ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯁꯦꯜꯗꯣ ꯃꯐꯝ ꯆꯥꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯌꯥꯗ꯭ꯔꯣ? ꯆꯦꯛꯁꯤꯟꯅꯅꯤ ꯊꯝꯂꯤꯕꯁꯤ ꯏꯃꯥ꯫ ꯂꯥꯡꯂꯦꯟꯅ ꯃꯤ ꯎꯆꯤ ꯍꯥꯏꯁꯤ ꯀꯅꯥꯅꯣ? ꯀꯅꯥ ꯑꯣꯏꯅꯤ? ꯌꯨꯝꯁꯤꯗ ꯍꯨꯔꯥꯟꯕꯤ ꯑꯃ ꯂꯩꯔꯤꯌꯦ꯫ ꯅꯪꯒꯤ ꯁꯦꯜꯗꯣ ꯃꯥꯅ ꯁꯣꯏꯗꯅ ꯍꯨꯔꯥꯜꯂꯝꯒꯅꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯈꯣꯝꯕꯁꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯌꯨꯛꯁꯤꯗ ꯅꯈꯣꯏ ꯑꯃꯨꯛ ꯂꯧꯅꯔꯤꯕꯗꯨꯅ? ꯂꯥꯡꯂꯦꯟꯅ, ꯇꯥꯆꯣ, ꯇꯥꯇꯣꯟꯒꯤ ꯁꯦꯜ ꯃꯥꯡꯕ꯫ ꯑꯦ, ꯀꯃꯥꯏꯅ? ꯋꯥꯡꯊꯣꯏ, ꯅꯪꯕꯨ ꯁꯦꯜ ꯀꯗꯥꯏꯗ ꯊꯝꯕꯒꯦꯅꯦ? ꯇꯥꯆꯣ, ꯎꯄꯨꯁꯤꯗ ꯅꯍꯥꯟ ꯍꯥꯞꯇꯨꯅ ꯈꯥꯎꯁꯤꯗ ꯊꯝꯂꯝꯕꯅꯤ꯫ ꯉꯁꯤ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯪꯕꯨ ꯃꯨꯟꯅ ꯌꯦꯡꯂꯕ꯭ꯔꯣ? ꯌꯦꯡꯂꯦ, ꯂꯩꯇ꯭ꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯃꯨꯡꯗꯒꯤ ꯁꯦꯜ ꯃꯥꯡꯂꯦ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ? ꯀꯅꯥ ꯂꯥꯛꯇꯨꯅ ꯏꯃꯨꯡꯁꯤꯗ ꯆꯪꯗꯨꯅ ꯁꯦꯜ ꯍꯨꯔꯥꯟꯗꯧꯔꯤꯕꯅꯣ? ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ, ꯇꯥꯆꯣ, ꯌꯨꯝꯁꯤꯗ ꯃꯤ ꯆꯪꯂꯛꯇꯨꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ꯫ ꯌꯨꯝꯁꯤꯗ ꯍꯨꯔꯥꯟꯕ ꯃꯤ ꯑꯃ ꯂꯩ꯫ ꯀꯅꯥ? ꯀꯅꯥ ꯑꯣꯏꯅꯤ? ꯏꯅꯝꯃꯅꯤꯗꯅ꯫ ꯈꯣꯝꯕꯒ ꯋꯥꯡꯊꯣꯏꯒꯅ, ꯍꯥ? ꯅꯍꯥꯟꯃꯨꯛ ꯑꯃꯁꯨ ꯏꯃꯥꯒꯤ ꯃꯄꯥꯛ ꯃꯈꯥꯗꯒꯤ ꯁꯦꯜ ꯍꯨꯔꯥꯟꯈꯤ꯫ ꯑꯗꯨꯕꯨ ꯏꯅꯝꯃꯅ ꯍꯨꯔꯥꯟꯗꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯗꯨ ꯂꯣꯏꯅ ꯈꯪꯉꯤꯗ꯫ ꯏꯃꯨꯡꯁꯤꯗꯕꯨ ꯀꯅꯥ ꯆꯪꯅꯤꯒꯦ? ꯃꯌꯦꯛꯅ ꯑꯗꯨꯝ ꯇꯥꯛꯆꯗ꯭ꯔꯣ? ꯑꯔꯨꯕꯤꯗꯤ ꯂꯥꯡꯂꯦꯟꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤ꯫ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕ ꯑꯃ ꯌꯥꯝꯅ ꯀꯜꯂꯤꯕ꯫ ꯏꯁ, ꯋꯥ ꯉꯥꯡꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ꯫ ꯈꯣꯝꯕꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯑꯔꯨꯕꯤ! ꯑꯔꯨꯕꯤ! ꯅꯪ ꯁꯤꯗ ꯌꯥꯝ ꯊꯨꯅ ꯂꯥꯎ! ꯍꯩꯇꯥꯔꯕ꯭ꯔꯥ? ꯌꯥꯝ ꯊꯨꯅ ꯂꯥꯎ! ꯑꯔꯨꯕꯤ ꯃꯍꯥꯛ ꯍꯧꯒꯠꯂꯤ꯫ ꯃꯥꯡꯂꯤꯕ ꯁꯦꯜ ꯑꯁꯤ ꯃꯍꯥꯛꯅꯁꯨ ꯂꯧꯊꯣꯛꯂꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯃꯥꯌꯣꯡ ꯌꯥꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯩꯅꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯆꯠꯂꯤ꯫ ꯈꯣꯝꯕꯅ ꯑꯔꯨꯕꯤꯗ, ꯋꯥꯡꯊꯣꯏꯒꯤ ꯁꯦꯜ ꯃꯥꯡꯉꯦ ꯍꯥꯏꯁꯦ ꯅꯪ ꯂꯧꯊꯣꯛꯄ꯭ꯔꯥ? ꯑꯦ, ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯆꯣ? ꯑꯩꯉꯣꯟꯗꯒꯤ ꯍꯦꯛꯇ ꯘꯤꯠ ꯅꯝꯕꯤꯔꯤꯕꯗꯨꯕꯣ? ꯍꯩ, ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯁꯦꯜ ꯀꯅꯥꯅ ꯂꯧꯊꯣꯛꯏ? ꯑꯩꯗꯤ ꯈꯪꯗꯦ, ꯑꯩ ꯂꯧꯊꯣꯛꯇꯦ꯫ ꯂꯥꯡꯂꯦꯟꯅ, ꯈꯪꯗꯕ ꯁꯥꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏꯗ ꯏꯅꯝꯃ꯫ ꯈꯪꯗꯦꯕꯨ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣꯅꯦ? ꯈꯪꯉꯤ ꯈꯪꯗꯦ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯍꯦ ꯑꯉꯥꯡ, ꯅꯪꯒꯤ ꯅꯃꯤꯠꯇ ꯑꯩ ꯑꯁꯤꯕꯨ ꯍꯨꯔꯥꯟꯕꯤ ꯑꯣꯏꯅ ꯎꯔꯕ꯭ꯔꯅꯦ ꯍꯦ? ꯅꯍꯥꯟꯃꯨꯛꯁꯨ ꯏꯃꯥꯒꯤ ꯃꯄꯥꯛ ꯃꯈꯥꯗꯒꯤ ꯏꯅꯝꯃꯅ ꯁꯦꯜ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗꯤ? ꯏ, ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ꯫ ꯃꯗꯨ ꯀꯗꯥꯏꯗ ꯑꯩꯅ ꯍꯨꯔꯥꯟꯈꯤ? ꯏꯅꯝꯃꯅ ꯍꯨꯔꯥꯟꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯍꯨꯔꯥꯟꯒꯅꯤ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯌꯦ ꯃꯁꯤ꯫ ꯆꯨꯝꯕ ꯆꯨꯝꯗ꯭ꯔꯣ? ꯈꯣꯝꯕꯅ, ꯑꯩꯅ ꯍꯪꯉꯤꯕ ꯋꯥꯁꯦ ꯈꯨꯝꯃꯨꯅꯦ꯫ ꯈꯪꯗꯦ ꯍꯥꯏꯔꯦꯗꯅ꯫ ꯑꯣꯏꯗꯕ ꯈꯛ ꯉꯥꯡꯒꯅꯨ꯫ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯑꯩꯒꯤ ꯑꯁꯥꯎꯕꯅꯤ꯫ ꯀꯩꯅꯣꯗ ꯅꯨꯄꯥ, ꯑꯩꯁꯤꯕꯨ ꯍꯨꯔꯥꯟꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯋꯥꯡꯊꯣꯏꯅ, ꯏꯇꯩꯃ, ꯁꯦꯡꯅ ꯈꯨꯝꯕꯤꯌꯨ꯫ ꯑꯩꯗꯤ ꯍꯨꯔꯥꯟꯗꯦ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯂꯤꯕ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛ ꯂꯩ ꯍꯥꯏꯕꯁꯦ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪ ꯈꯛ ꯀꯥꯎꯒꯅꯨꯀꯣ꯫ ꯀꯩꯅꯣ? ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯍꯨꯔꯥꯟꯕ ꯇꯥꯍꯟꯅꯕ ꯑꯁꯨꯛ ꯁꯤꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯂꯥꯡꯂꯦꯟꯅ, ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯏꯅꯝꯃꯅ ꯅꯠꯇꯅ ꯀꯅꯥꯅ ꯇꯧꯕꯤꯒꯅꯤ? ꯍꯦ ꯑꯉꯥꯡ, ꯅꯪꯀꯣ꯫ ꯈꯣꯝꯕꯅ, ꯑꯔꯨꯕꯤ, ꯅꯪꯅ ꯍꯨꯔꯥꯜꯂꯨꯔꯤꯕ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ꯫ ꯑꯉꯥꯡꯁꯤꯗ ꯄꯤꯊꯣꯛꯈꯣ꯫ ꯑꯩ ꯍꯨꯔꯥꯟꯗꯦ ꯍꯥꯏꯕꯅꯦ ꯃꯈꯣꯏ ꯇꯥꯆꯣ꯫ ꯅꯪ ꯇꯁꯦꯡꯅ ꯍꯨꯔꯥꯟꯗ꯭ꯔꯦ? ꯑꯩ ꯍꯨꯔꯥꯟꯗꯦ꯫ ꯐꯔꯦ, ꯅꯪꯅ ꯍꯨꯔꯥꯟꯗꯦ ꯍꯥꯏꯔꯕꯅꯤꯅ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ꯫ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ꯫ ꯃꯉꯛ ꯑꯗꯨ ꯐꯦꯠ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯈꯣꯝꯕꯅ ꯃꯅꯥꯎꯅꯨꯄꯥꯗ, ꯋꯥꯡꯊꯣꯏ, ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯁꯦꯜꯗꯣ ꯇꯥꯆꯧ ꯁꯤꯡꯂꯒꯦ꯫ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯒꯅꯨ꯫ ꯇꯥꯆꯧ, ꯁꯤꯡꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤꯗ꯫ ꯂꯩꯃꯍꯜꯅ, ꯅꯃꯥ ꯑꯩꯒꯤꯁꯨ ꯃꯣꯝꯄꯥꯛ ꯃꯈꯥꯗꯒꯤ ꯁꯦꯜ ꯃꯥꯡꯈ꯭ꯔꯤꯕꯅꯤ꯫ ꯋꯥꯐꯝꯁꯤ ꯍꯥꯏꯗꯣꯛꯄꯗ ꯐꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤꯗ ꯈꯪꯍꯟꯗ꯭ꯔꯕꯅꯤ꯫ ꯑꯇꯣꯝꯕ, ꯍꯌꯦꯡꯈꯩꯗꯤ ꯁꯦꯜ ꯊꯝꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨꯀꯣ꯫ ꯏꯃꯥ꯫ ꯑꯔꯨꯕꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯃꯆꯤꯜ ꯑꯗꯨꯗ ꯍꯥꯏꯖꯩ, ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ꯫ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯏꯁ, ꯍꯨꯔꯥꯟꯕ ꯃꯁꯛ ꯈꯪꯂꯛꯄꯗ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯀꯥꯏꯅ꯫ ꯉꯝꯂꯗꯤ ꯇꯥꯟꯊꯣꯛꯄꯤꯔꯣꯅꯦ꯫
Ngamsu ngamloidabada. Aidi hurankhini, hukhini. Selta nate, aina huralakadoribase. Asumna numit kharani ama hojinkhre. Pochai thambada yamna chekshina thamba haiba adusu oiri. Ya changlakpa matamni. Arubina chakhumda changduna chak thongkhre. Langlena mamagi kada changduna. Ima, sel Sel haiba wahi se hekban batabada Arubi manakong anido hek thangatuna lay. Langlena makhatai. Ngasai ine tombina phanek laukibagi pirambani. Langlaina ba sel kharade aina paihawre. Sina ima de hek thamjilo. Nang adum paijauda. Nang na laining ba layrasu hekta layo. Yani da ima ai karisu laining di se. Ima da dum punna thamjilo. Hoida. Kadai. Machada ki sel du lawi aduga. Chakti ina mana thongkhra male. Oh, phare. Nang su potha zaruro. Hoi ma. Langlen thoki. Lay mahal na wakal da khalli. Handakti huranba phage. Huranba mana kayam kuina tumina huranba ngamgani. Handakti ai tawke. Mana hekta ngamba yabra. Huranba phage ko. Kari tawsige haiba aduma magi wakalda jab yung na khankri. Mana illiba phi aduda sel adu chet na kishinkri. Khombaga wangthoiga su thabak shuba halakle mayumda leire. Asumna namidangi chakto Arubina thongba thakpa loiraduna makhoi punna chakhum aduda chak adu chaminei. Khombana wangthoida. Wangthoi, nangi thabak aduna kamdauriba. Tacho, hanigi aduni dadu. Phai. Thabak tawbada phajana tawko. Mina wa mathak thanglaga ngangnaba thabak ti khak tawgano. Hoi tacho. Arubina manemda hek yenglubada manemgi phisi aduna kisi kiriba adu hek urami. Mabuk ningda haijai. Ma, kisi nini sel soidana oiramgani. Haujik waida langlenga makhoi ni selgi wari sanakibani. Sel ase phisi sida kiriba soidana oigani. Asumna mahakhankri saksaba suloiri langlena. Inama kolik astimadi ai loshilage. Hoi. Langlena madu loshilhawi Arubi magi phamung aduda phamthai. Magi mamitta selgi ba phisi duba adumak oi mathanta haijai. Sel phisi da selgi ba. Horin aing hekta huralage. Soihan bayadi. Hayeng yaukrabadi soidana lauthokiba yai. Asumna chap yungna ahing da hogatuna sel du huralage haina mahakhankri. Makhoi loina tumba changnari. Lay mahal masu illiba magi phidu phiangkhok aduda yanduna thamlamle. Aduga phamung aduda mahak hipthakri. Matamna asum haujin khibana ahingi matam oirakle. Makhoi pumnamak loina tumnakri. Arubi madi tumdri mamit adu shat pangthori. Matam se thengli. Makhoi loina tumnakri. Aduna ai sel du hekta huralurage. Magi wakhalda huranbagi ngaktani khalliba mapuroibada hanna yenglammi. Yamna phajana tumli khombadi makhong adu tapna thangduna mahak manemgi katamna chatli. Manembu yengi tumduna laibadu oi. Phajana di tumli se. Tumu phajana. Mana ngasai inkhiba phi dubu. Sida leiri. Phiyankhok asida yanduna leiri. Tapna makhong thangjinduna mahak changsilli. Phiyankhok aduda yaliba phi adubu tapna lauthui. Aduga phisi aduda selki brahaini yengi. Phiji da selki duna leiramliba adu mahak uri. Madubu ubada mahak haraujai. Sida ki duna leirene. Nungaire. Ngasi su amuk sel phanglaba. Yamna thuna amukta lauthok hokige. Asi haiduna sel adubu lauthoknaba mahak honari. Tanja asida lay mahal mahakna kangkhal adu shat haidoktuna lauri. Hey Huranbi, nang aduda kari tawrino? Asumna laurakpa asida Arubi mahak khang prek hek khangi. Mihuldu hek jen khatli. Mana thokpa ama khommi. Phisu gi tawba. Lay mahal na hogalakduna. Haujik po phisu dawriba. Ahing nongyaya sida phisu dawribra nang. Ima nongale. Nang bu yengge haini yenglibani. Huranbi, nang bu aina senaribani. Ngasidi nang kadai da chenba yadawri. Khombaso ka aduda jangshilakduna. Tumba sadun nang bu ngairibani. Nang na tumina hogaduna thokibada. Aishu loina uhawi. Arubi. Makhoi tacho. Aido. Langlen su wangthoi su ka aduda loina changlei lay mahalna. Huranbagi tarani mapugi nongma. Karigi nang masikawi. Hay Huranbi. Ipa ipugi ahumlak haibatu nang kaubra. Nang ngasi kadai da chendawri. Langlena. Mompak makhadagi sel huranba dusu inamanate haibadai. Upu manungdagi sel huranbasu
Inaman nati haibadai. Lay mahal na pi adubu tap mulli aduga hai. Ngasai numidang chak chabada. Nang na piji da yengki haiba nama aina munna khangi. Nang bu yenghan ga haina thawai na shela si piji da giri bani. Piyan khok as da yandu na thamlamli bani. Hai Huranbi. Asum na taw haina nang wanda kanana takpage. Mashibu yum amagi mauna chatkadaba sajatla. Arubi mahag haujik de janpham leitre. Aduna mahag masagi maral yajaduna. Ima namau lankre. Namau bo mukta ngakpiyo. Pum namak namau na ngaktane. Namau Huranbi bo mukta ngakpiyo. Khomana sauna. Karigi ngakbiba. Aina kari haiki. Huranba nang ngasidi masak khanglabani. Mafam asida leibi yaroi. Haujikmak mafam asi thadokduna sakhigadabani. Makhoi tacho. Madudadi haibigano. Ai lankre. Lale hairage hekta yaradro. Lao, chatlo lao. Asi haiduna magi nupigi makut aduda tapaiduna chingnaba hotnai. Arubina kanna haijay. Mamada muk haijay. Ima, namau lankre. Namau bo mukta ganbiyo. Namau matung manaw amuk hana asigumba Huranba thabak asi tawjararoye. Langlen, nangi tachogbo mukta khamo. Asum na mana mathamoy sengna hairabada lay mahal na hairi. Achauba, ngaiko. Imaugi wasi ima tari. Mabu ngakpirasi. Karigumba makhata na mana asigumba phattaba thabak asi tawraklabadi ichana apamba adu tawro. Arubina manemgi makhong konduna kaptuna haijay. Ima, namauta singna lanjakre. Namau lanjakre. Yare, haugatlo. Matungda asigumba thabak she khak tawranuko. Ima, asumna numit asida sel Huranbi Arubi mahak Huranba phaduna wakhal ta khirami.